ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ 9ꯅꯤ, ꯅꯨꯄꯥ 2, ꯅꯨꯄꯤ 3꯫ ꯕꯕꯥꯅ 3 ꯁꯨꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯆꯧꯗꯤ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯄꯨꯄꯨꯅ ꯂꯩꯔꯤꯉꯩꯗ ꯕꯕꯥꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯄꯨꯄꯨꯅ ꯇꯣꯉꯥꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯨꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ: ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯈꯨꯔꯛꯀꯤ ꯏꯅ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯕꯥꯗ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎ 3ꯕꯨ ꯌꯥꯝꯅ ꯋꯥꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯨꯄꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯣꯕꯣꯛꯀ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯒ ꯄꯨꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯦꯅꯦꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯃꯗꯨꯅ ꯕꯣꯕꯣꯛꯇꯤ ꯄꯨꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯇꯣꯝꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯕꯥꯆꯧꯅ ꯕꯣꯕꯣꯛꯄꯨ ꯃꯣꯏꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯣꯛꯇꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯕꯥꯆꯧꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯏꯃꯥꯁꯦ ꯀꯣꯜꯂꯨ, ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯃꯨꯛ ꯑꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯃꯥ, ꯅꯁꯨ ꯅꯨꯄꯤ ꯑꯍꯟꯁꯨ ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜꯗ ꯂꯩꯈ꯭ꯔꯦ꯫ ꯅꯁꯨ ꯑꯅꯤꯁꯤꯒ ꯑꯩꯒꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯇꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯒ ꯑꯩꯒ ꯅꯁꯨ ꯑꯇꯣꯝꯕꯁꯤꯒ ꯏꯃꯥꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯔꯁꯤ, ꯑꯗꯨꯒ ꯅꯁꯨ ꯌꯥꯏꯃꯁꯤꯅ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒ ꯗꯗꯥꯒ ꯑꯩꯈꯣꯏ 3 ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯍꯥꯟꯅ ꯁꯨꯝ ꯂꯩꯔꯛꯇꯕꯒꯤꯔ ꯀꯔꯤꯅꯣ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯕꯣꯛ ꯑꯩꯒ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯗꯨꯅ ꯕꯣꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯕꯣꯕꯣꯛ, ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤ, ꯕꯣꯕꯣꯛ ꯅꯪꯗꯤ ꯇꯥꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯕꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ: ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ ꯏꯁꯨꯁꯤꯗꯤ, ꯅꯈꯣꯏ ꯅꯄꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯕꯣꯕꯣꯛ, ꯄꯨꯄꯨꯗꯤ ꯁꯤꯈ꯭ꯔꯗꯨꯗꯤ, ꯕꯣꯕꯣꯛ ꯅꯪ ꯉꯥꯎꯔꯕꯣ? ꯑꯩ ꯆꯠꯂꯦ, ꯅꯪ ꯅꯇꯣꯝꯗ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯅ ꯗꯗꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯗꯗꯥ, ꯑꯩꯈꯣꯏ ꯌꯨꯝꯖꯥꯎꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯕꯨꯠꯀꯤ ꯌꯨꯝꯒ ꯃꯥꯟꯗ꯭ꯔꯅꯦ? ꯉꯁꯥꯏꯁꯨ ꯑꯩꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯂꯩꯔꯤꯉꯩꯗ ꯌꯨꯝ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯆꯠꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ: ꯅꯪ ꯕꯨꯠꯇꯨꯅ ꯐꯥꯖꯈꯤꯅꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯗꯗꯥꯗꯨ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ: ꯏꯕꯦꯝꯃ, ꯅꯃꯥꯗꯤ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯧꯕꯨꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯏꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯅꯕꯣꯛꯀꯤ ꯅꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯆꯪꯉꯨ, ꯅꯕꯣꯛꯀꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯅꯪ ꯑꯃꯨꯛꯃꯨꯛ ꯌꯦꯡꯁꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯏꯠ ꯏꯃꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯣ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯥꯛꯏꯕꯣꯏ ꯅꯤꯡꯗꯨꯅ ꯆꯪꯉꯨꯕꯗꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯕꯣꯛ ꯃꯇꯣꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯕꯣꯛ, ꯀꯅꯥꯒꯅꯣ ꯍꯧꯖꯤꯛ ꯋꯥꯏ ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ: ꯀꯔꯤ, ꯉꯁꯥꯏꯗꯒꯤ ꯑꯩ ꯏꯇꯣꯝꯗꯅꯤ ꯂꯩꯔꯤꯁꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯏꯃꯥꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗꯁꯨ ꯑꯕꯣꯛꯇꯤ ꯃꯇꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯏꯃꯥꯅꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯃꯇꯧꯗ ꯑꯕꯣꯛꯅ ꯏꯃꯥꯗ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ: ꯅꯀꯨꯒ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ, ꯑꯩꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ: ꯍꯦꯔꯥ ꯏꯃꯥ, ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯔꯤꯅꯣ? ꯅꯁꯨꯈꯩ ꯂꯩꯔꯤꯁꯦ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯃꯥ, ꯅꯪ ꯆꯣꯔꯣꯟꯗ ꯂꯣꯜꯂꯒ ꯂꯩꯔꯅꯨ, ꯅꯁꯨꯈꯩꯁꯦ ꯀꯤꯔꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯍꯦꯛ ꯊꯣꯔꯛꯀꯦ ꯇꯧꯕꯗ ꯏꯃꯥꯒꯤ ꯇꯨꯡꯗ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯕ ꯑꯃ ꯏꯃꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯤꯗꯨꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤ:
ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯃꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏ ꯕꯥꯆꯧꯁꯨ ꯑꯅꯥꯕ ꯑꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯕꯥꯆꯧꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯈꯔ ꯂꯨꯔꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯍꯌꯦꯡꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯑꯕꯣꯛꯀꯤ ꯀꯥꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯈꯔ ꯃꯨꯁꯤ ꯃꯨꯁꯤ ꯊꯣꯛꯈꯤꯕ ꯑꯃ ꯏꯃꯥꯒ ꯑꯩꯒꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ "ꯀꯔꯤꯅꯣ ꯁꯤꯗꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯏꯃꯥꯒ ꯈꯣꯏꯖꯨ ꯂꯩꯀꯥꯝ ꯊꯥꯗꯣꯛꯁꯤ" ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯄꯨꯝꯕ ꯍꯨꯝꯗꯣꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ "ꯏꯃꯥ, ꯑꯩ ꯏꯇꯣꯝꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯇꯨꯝꯃꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯅꯈꯣꯏ ꯕꯥꯆꯧꯁꯨ ꯍꯌꯦꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯅꯤ. ꯅꯕꯣꯛꯁꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯕꯣꯛꯇꯤ ꯀꯅꯥꯅꯣꯃꯅ ꯀꯧꯔꯛꯏ꯫ ꯃꯈꯣꯟꯁꯤ ꯅꯀꯨꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯕꯣꯛꯇ "ꯏꯃꯥ, ꯀꯅꯥꯁꯨ ꯀꯧꯗꯦ, ꯇꯨꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯕꯣꯛꯇꯣ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯊꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯅ ꯏꯃꯥꯗ "ꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯆꯠꯂꯨꯔꯣ, ꯅꯇꯩꯗꯣ ꯐꯔꯀꯥꯟꯗ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯛꯑꯣꯏ, ꯅꯪꯕꯨ ꯅꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯣ? ꯏꯃꯥ ꯑꯩ ꯂꯥꯛꯄ ꯐꯥꯎꯗꯗꯤ ꯉꯥꯏꯔꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯏꯃꯥꯗꯤ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯕꯣꯛꯇ "ꯑꯕꯣꯛ, ꯆꯥꯛꯁꯦ ꯆꯥꯊꯣꯛ, ꯍꯅꯨꯕꯤ ꯅꯪ ꯁꯦꯟꯅꯕꯗ ꯋꯥꯔꯦ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯂꯒ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯆꯥꯛ ꯑꯗꯨ ꯀꯔꯤꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯑꯩꯅ "ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯦ ꯆꯥꯁꯜꯂꯨ, ꯑꯩꯅ ꯉꯁꯥꯏ ꯐꯥꯒꯤ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯔꯤꯔꯣ" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯅꯃꯥ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ. ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯄꯥꯒ ꯅꯄꯨꯒꯅꯁꯨ ꯆꯠꯂꯁꯤ ꯍꯥꯏꯔꯝꯕꯅꯤ. ꯅꯄꯨꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯅꯄꯥꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯑꯕꯣꯛꯇꯣ ꯀꯞꯄꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯌꯨꯝꯗ ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕꯒ ꯑꯩꯁꯨ ꯀꯤꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯗꯗꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯗꯗꯥꯁꯨ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯗꯗꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯁꯨ "ꯈꯪꯗ꯭ꯔꯦꯗ ꯏꯆꯟ, ꯑꯩꯁꯨ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯕꯁꯤ ꯂꯩꯅꯤꯡꯗꯦ" ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯃꯥꯁꯨ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯤ? ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯜꯂꯨ. ꯑꯩ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ. ꯂꯧꯐꯝ ꯑꯗꯨ ꯃꯣꯏ ꯀꯅꯥꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏ. ꯑꯗꯨꯅ ꯑꯩ ꯂꯧꯐꯝꯐꯥꯎꯇ ꯆꯠꯇꯨꯅ ꯂꯧꯐꯝꯗꯨꯗꯪ ꯇꯥꯛꯎꯈꯤꯒꯦ. ꯏꯃꯥ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯂꯥꯛꯄ ꯐꯥꯎꯗꯗꯤ ꯉꯥꯏꯔꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ. ꯐꯔꯦ, ꯆꯠꯂꯨꯔꯣ. ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯐꯥꯎꯗꯗꯤ ꯉꯥꯏꯔꯝꯃꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯅꯌꯥꯝꯕꯒ ꯅꯪꯒ ꯆꯠꯊꯣꯛꯀꯅꯨ, ꯅꯕꯣꯛꯄꯨ ꯁꯦꯟꯅꯔꯒ ꯂꯩꯌꯨ" ꯍꯥꯏꯔꯝꯗꯨꯅ ꯏꯃꯥꯗꯣ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯗꯥꯒ ꯑꯩꯒ ꯑꯕꯣꯛꯀꯤ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯇꯜꯂꯦ, ꯀꯤꯖꯩ. ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯪꯉꯛꯇ꯭ꯔꯤꯗꯣ. ꯍꯣꯔꯦꯟ ꯅꯪꯅ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯀꯧꯔꯝꯃꯨ. ꯑꯕꯣꯛꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯗꯗꯥ, ꯏꯃꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ ꯍꯜꯂꯛꯇꯦ" ꯍꯥꯏꯗꯨꯅ ꯗꯗꯥꯒ ꯑꯩꯒ ꯏꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯁꯨ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩꯁꯦ ꯂꯧꯐꯝ ꯇꯥꯛꯑꯝꯃꯒ ꯍꯜꯂꯛꯄꯗ ꯅꯣꯡ ꯇꯥꯁꯜꯂꯛꯄꯗꯒꯤ ꯂꯧꯐꯝ ꯑꯃꯗ ꯉꯥ ꯌꯥꯝꯅ ꯂꯩꯔꯝꯃꯤ. ꯉꯥꯁꯤꯡ ꯑꯗꯨ ꯈꯔ ꯐꯥꯔꯒ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯄꯗ ꯈꯔ ꯊꯦꯡꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯏꯃꯥ, ꯅꯪ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ?" ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯅ "ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯩ ꯈꯣꯡꯈꯨꯠ ꯑꯃꯨꯛꯇ ꯍꯥꯝꯃꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯈꯣꯏ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ "ꯅꯣꯏ ꯗꯗꯥꯗꯣ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ, ꯅꯕꯣꯛ ꯁꯦꯟꯅꯕ. ꯑꯗꯨꯒ ꯅꯪꯅ ꯅꯣꯏ ꯗꯗꯥ ꯑꯆꯧꯒ ꯅꯣꯏ ꯏꯇꯩꯃꯒ ꯀꯧꯔꯨꯆꯣ" ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯗꯥ ꯑꯆꯧꯒ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯀꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒ ꯌꯨꯝꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯗꯗꯥ ꯑꯆꯧꯒ ꯏꯇꯩꯃꯒ ꯑꯩꯒ ꯏꯃꯥꯒ ꯗꯗꯥꯒ ꯑꯩꯈꯣꯏ ꯈꯔꯁꯤꯇꯪ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯆꯠꯂꯣ, ꯑꯩꯈꯣꯏ ꯏꯕꯣꯛ ꯌꯥꯏꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯑꯁ, ꯃꯥ ꯀꯧꯗꯣꯏꯁꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ. ꯑꯃꯨꯛ ꯕꯨꯠꯀ ꯊꯥꯖꯤꯜꯂꯝꯗꯅ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯧꯅꯤꯡꯗ ꯏꯕꯣꯛ ꯌꯥꯏꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯣꯛ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯁꯨ ꯄꯨꯛꯄ ꯐꯕ ꯍꯅꯨꯕꯤ ꯅꯠꯇꯦ, ꯃꯤꯉꯣꯟꯗ ꯃꯍꯩ ꯖꯥꯗꯨ ꯇꯧꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯕꯕꯥꯅ ꯂꯩꯈꯤꯗꯕꯗꯨꯁꯨ
ahal asigi khut yauribani asumna abok yaina iboki makhut pairaga sumna hairaki noi kanano ma chalo aduga maiba ma kourusu hairamaga ai chak charukige haiduna satki madudage khoi dasongna maiba ma puraga laki aduga maiba duna akoida sumna hairaki noi kanano ma laiduk tharusu ngasi je sagon seni aduna ahal asi ngasigi numit asidadi chalhaningde hairaki madudage su yamna thuna laiduk tharami adubu angakpa kiba matawni aina laining toksana mahi khoiramingaida aigi nakong mayada karino khangdaba wahi khara murung murung solaki matam madudai chu kina akoi babaga pupuga gi photo da duk tharaga khoiramingaida karaida gino khangdaba uchi ema thoglaaga aingonda chi amaga changki ai chu khangboi boy sat loiselamaga tholaki aduga aigi wakhanda matam amada nenena hairamba wafam ama ningsingaki mamangda babana khoibu thadoktuna chalamdaida boboki sumaina lai khoramu haibagi khoiramingaida akoi nene dasu uchi eduna chi ami hairami masigi matung ngehak leiragadi abok jo khoi mayambu thadoga chatki asumna akoi abokna leikidaba nong nini leiraga akoi yungi sumangda thokpada akoi aboka miyong mitaw manabi ahallama mami sami lep tuna leiramba masu akoi mungi miyoi singna thengnaba horaki tawbada bo khoi chu imung amada mi leitaba yawbasi kharadi mathi phongbani khandoknarami masigi matung boboki soran hayengni haibagi nongma walingai ahing atudasu ai numidang tumba sukya yaramdi isada numid adu kitikkirum tawraga leirami imanasu tumo ibema hayengdi sorani ahing tumdragadi nasada warani hairaki madudage su tumthaba hek horopada aigi phamungdugi thangnariba phaklang adudagi karino khangdaba makhola maina taram ai chu kiduna tumsinnaba yamna wana hotnarami adubo phanyam tumnaba hotnarabasu tumbadi yaramdi adubo nungalamdaigi matamdadi ngehak uitharami matam maduda ai sase gyan tana mikap thokpa sungam ngamamdi mioi amana nambagi mawongda namaktuna isa pok sor phungkalami asumna aina yamna wana leiringaida akoi nenena aibu isa nomduna hawdokpiraki neneda su aina wari pumba lirami maduda nenena asumna hairaki naboki hayeng sorani maduna yum machida phattaba tinmu laimusing lakpo oirini karisu khalunu akoi mayam leiriside hairaki asumna ngahak leiragadi nong ngalaktuna abuki sorasu ningthijana pangthokpiram madudagi akiba kharadi pharami tawbadabu pupu bobokna leiramba yumjaw adudadi tamnabadi nongma nongmagi sum henkalaki yumjaw aduda numidangda mi wari sanabagi makhon mi leibagi mong mataw kiraba kyachi tawraki matam maduda akoi mayam wa tanaraga yum madu sidokrasi hainarami asumna pupuna saramba yumjaw adu sidokpa horakpada imagi manglanda su tattana pupuga boboka laktuna sumna hairami hai yum masida namaga khoi leiri noi sidokanu haiduna imagi manglanda hairam adubo nongmagi tamnaba henkalakpana yum madu sidoki masigi matung yum madu sidoki badage akiba sing adu kharadi phaki masini mayam ngasigi rian horror story adudi mayam ngasigidi mayam dage kainanaba bidai lawjari mathangi wari thagalakpada mayam punna muk thengnarasi